ngasi video si Paobilai news reader da handaka anirak subain thagachaba video ni video si da mamang da soiba khara laikibadagi amuk nauna semdok charaga amuk video si mayam da thagachare masigi damak ngakpigani mafam masida ucheriba police personnel ase mamang gi video da soibadagi photo ase hapsin jakre mayam gi mafam da sengdok chari madudi mafam masida ucheriba police personnel asidi maral leiraba miyoi singbu kota puthorokpada yawba police personnel ni mahakti hairiba kesiga mari amata leinade maral leiba mi singbu puthorokpada yawba police personnel ni aduna video ase sengdok chaboina mayam gi mafam da anirak hanna thagachabani masigi damak mayam da ngakpiyo haiba wafam thamjari Drug Kamari Lena Moreh Police Station gi Officer in Charge Inspector Letko How Wi-Fi Thabaktagi suspend tawbugaloina ngarang police na phara matung ngasi court puthokre Kangpokpi district ki Shapar Mainadagi Inspector Letko How Wi-Fi sahina yankhai humdoi apokpa laikhidraba nguikhojang Wi-Fi ngasi special judge NDNPS Manipuri gi mamang da puthok matung makha tana November 10 phawba numit mangani police custody da remand lawkhre Thas ki tarani thoi the new Moreh ward number 9 da leiba Moreh police station da ASI oiba T Paumilun Haukip ki yum dagi Tengnopol police ne yamlaba ketamine narcotic drugs psychotropic substance phagat kiba thodok amaga mari leinana OC letkhaw how Wi-Fi ngarang police na phakibani case asiga mari leinana ASI T Paumilun Haukip Moreh police ki MD Khalilap amasung driver oiba constable Lakshan Kom thasigi tara humdoi da police na phara matung court puthorklaga November 19 phawba police custody da remand lawduna leiribani case asigi ayona APP gi khuthang da court pikhalakpa report ki matungina November 12 gi numidang pung 3:30 rom tabada yamlaba drug sing Moreh police station da ASI oina leiba T Paumilun Haukip ki new Moreh ward number 9 da leiba yumda lolaga thamle haibagi pau phangki Paudo hek phangbada Tengnopol police ki kangbu ama executive magistrate yauna sangsinduna T Paumilun gi yumda thi humbagi thabak chathabada cartoon box kuntha mari da yamlaba drug sing lolaga thamlamba thengnaki Drug sing ado phagat pagaloina na November 12 da foreman oina ASI T Paumilun Haukip constable driver Lakshan Kom amasung head constable MD Khalilap police na phabagaloina na makhoi ahum su thabak tagi suspend tawkhre Paumilun bo ahung pahung tawbuda November 12 da Moreh police station gi OC Letko How Wi-Fi na mangona phone taruktuna constable driver Lakshan Kom amasung head constable MD Khalilup anina item khara purakani hairibo polam sing ado mahak yumda thamnaba lakibani hairi constable driver Lakshan Kom na phongdorokpagi matungina thasigi 13 gi nungthin pung 3 makhai tabada mahak amasung head constable Khalilap anina note AOC da inspector Letko How Wi-Fi ga unaduna wari sanaki numit aduda mahak head constable MD Khalilap ki lilong haureibi makha laikai da leiba yumda lekpaga loinana numit adumakta da drug sing ado police ki 407 ta truck ta load tawki Osigi pautak matungina mathangi numitta drug sing ado ASI T Paumilun gi yumda purga thamlambani haina su driver Lakshan Kom da phongdorki head constable MD Khalilap na phongdopagi matungina lilong tairen makhongdagi MD Slaudin kawba miyoi amana drug sing ado Moreh phawbu pubiu lupa lakh ama transportation gi charge oina pige haina wasaki Wafam ado Moreh OC amasung constable driver ga punna khanaraga thabak ado pangthoknaba phirep lawkhibani hain loinana wafam ado yanaraba matung MD Slaudin na advance oina lupa 50 hana pirakhi drug ado puduna chatlaba matung palen yodringei da driver Lakshan Kom da advance oina lupa 50 piki aduga MD Khalilap na passenger gari amada Moreh tamna chatki hain case asiga mari leinana Moreh police ki OC foreman oina ngarang pharga wahang pahung tawbada driver Lakshan Kom amasung head constable MD Khalilap anina kanna haibadagi mahak thabak ado tawbada yakhibani haina masana phongdokjare haina su ayogi report adu da palli aroibada Paobilai news reader gi video yengbiru khuding makbu thagachari